By election sida karamba miyoibu mihut oina khangadawri. Aiba Romendrajit Moirangcha. Coronavirus ki misi mina marak sida hantak by election pangthokani haiba thongna faraba Bharat Leingak ki firep asima yamna thagat ningaini. Laitat sina maram oiduna sufam chatfam laisilaktabana nomagi kutsuman talaga hingjariba micham miyamdi kham thengna wanari. Asigumba tanja sida Election Commission of India na Lilong, Wangjing Tentha, Wangoi, Singhat amadi Saitugi oina mathang thagi November 3 by election pangtholagani haina laukthokre. Loina na Kendra Singh asida chatnagadaba election model code of conduct singsu Chief Electoral Officer Manipur na laukthokpa laikre. Kendra Singh asigi vote masing na November 10 da thigadawri. Ningsing bayai madudi isagi kudong chaba phangadaba lairabadi ikai ki khangdana chongthok chongsin sarit sara leithok leisin hut fet tawrubadugi mahaina haujik kendra 16 gi sit hangduna lairibani. Lalaksida miyamsu aki akhang leitana election campaign amadi meeting yawbadhongnarai. Angakpani vote ki lila khonggadaba misu pigidaba misu thaunabu onthokna phakre. Vote kinebu hairabadi social distancing ngaktrabasu mask haptrabasu sanitizer kaptrabasu lei pareng hekta hukpayai. SOP gi wadi khabarda radio da television da oina tawri. Nomagi chera danjariba manamasing yonjariba auto magic rickshaw thauraga hingnana bu hotnariba thawai mayam amadi wana khangli. Emergency oiraba anaba kayabu lockdown sina maram oiraga thawai pikham nakhiba kongaini. Asuk khudong thiraba lan marak sida Delhi da amu Manipur da amu hangat handa koi pai pairaga sanariba coronavirus sing asisu angakpani. Amaromda Bharat da hauzik haina humna paliba honorable Modi ji gi lenga asisu COVID-19 gi pandemic manung sida yamne ikai khumnaba yaba thabak mayama mampaikhat pirakli. Laina laitat asi hawalakpada ngaringaida maraibak miyambu nungsiman khiduna mapalamda leiba Bharat macha lakaya lepalaitana Bharatda honjilakhi minungsi chawraba Modi lengakna. Asumna laina laitat asidagi Bharat macha kayagi thawai kanbiduna America gi het mathangda Bharatna COVID positive case khwadigi yamli. Malemgi masama ufaraba mapangal kallaba sanarosinggi achoba game Olympic ki medal tally dadi India aroibagi position da laikibani. Football World Cup su yawba ngamdri. Handakti lengakna thawai hakchang yawna hotna jabadagi COVID laina laijatadi anisuba position yawba ngamjare. Sikhiba masingdasu aikhogi Bharatna ahomsuba position lauduna malemda record thamli. Masi pumna maksi haujik pali balengak sina kanna hotna jakibagi mahaini. Natlamdrabadi leibak miyam aikhoise hena awafamda taronggadabani. Iramdam sana leibak manigi leibak Manipurda pali balenga asina kanna hotna jabadagi coronavirus ki horafam oiriba China-dagi positive masing yamna fazana hena chatli. Iramdamsi ahanbada green zone oramlabani. Minungsi chawraba lengakna mapalamda wana leramlaba Manipuri singbu pusinbirakpadagi positive masing amasung death masing yamna chinglemna hengalakibani. Asumna ngasigi lenga asina kok phajana sijinnaraga anauba thausil thaurang mayam ama paikhat pibadagi pibamsi oiba ngamjaribani. Lalaksida Bharat Leingakna fazaraba thabak thauram kayasu nakalda lepalaitana paikhalakli. Matam kuina watho oiduna laklaba Ram Mandir lockdown manungsida ingna chikna yatra hunki. Babri Masjid thugairubagi maral sibiramba BJP gi Luchingba LK Advani yauna miyoi kuntrani thoi adusu maral amatta leiramdre haina waye loshangna laukthokre. Pumna maksi lockdown leirambadagi ingna chikna loisinkhibani. Marak sida India da $million marifutaragi khutsu khulayon ba Pentagon na yare haba paw amasu leiri. Masisu asi ana yawba kham thengna wana ringai cherak sida tabada yamna interest leiba pawni. Miyamna kham thengna wana ringai sida yamna matam chana nakhatpirakpa thaurangni. Miyamna chara helabasu leifam leitrabasu langi khulaidi fazana paisingedabani. Mingonda lan ba hijadraba Bharat ki oina masanga thokchanaba khutlai matik chana thamjinjabani.
ꯑꯃꯨꯛꯁꯨ ꯑꯣꯅꯔꯦꯕꯜ ꯃꯣꯗꯤꯖꯤꯒꯤ ꯂꯩꯉꯥꯛꯅ CAA ꯑꯃꯁꯨꯡ NRC ꯄꯥꯁ ꯇꯧꯊꯣꯛꯂꯨꯕꯗꯨꯁꯨ COVID-19 ꯃꯇꯝ ꯆꯥꯅ ꯊꯨꯡꯂꯕ ꯑꯃꯁꯨꯡ ꯂꯣꯛꯗꯥꯎꯟ ꯈꯪꯇꯧ ꯇꯧꯁꯤꯟꯈꯤꯕꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯁꯨ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯪꯂꯪ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯦꯌꯔꯂꯥꯏꯟꯁꯇꯨ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯇꯧꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯆꯩꯔꯛꯁꯤꯗ ꯐꯥꯔꯝ ꯕꯤꯜꯁꯨ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ COVID-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯒꯤ ꯃꯦꯔꯤꯠ ꯑꯃꯁꯨꯡ ꯗꯤꯃꯦꯔꯤꯠ ꯑꯅꯤꯃꯛ ꯂꯩ꯫ ꯃꯦꯔꯤꯠꯇ ꯍꯥꯏꯔꯒꯅ ꯅꯣꯏꯁ ꯄꯣꯂ꯭ꯌꯨꯁꯟ, ꯑꯦꯌꯔ ꯄꯣꯂ꯭ꯌꯨꯁꯟ, ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯠ, ꯑꯜꯀꯣꯍꯣꯂꯤꯛ ꯀꯟꯖꯨꯝꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯃꯈꯜꯒꯤ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟꯁꯤꯡ ꯐꯖꯅ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯑꯃꯁꯨꯡ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯈꯨꯗꯤꯡꯃꯛ ꯌꯦꯠꯄꯤꯅꯕ ꯌꯥꯎꯗꯅ ꯃꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯈꯤ꯫ ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯐꯅ ꯌꯥꯅꯤꯡꯗꯕ ꯂꯩꯗꯨꯅꯁꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯁꯨꯡꯄꯤ ꯄꯤꯍꯟꯗꯅ ꯊꯕꯛ ꯃꯆꯨ ꯇꯥꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯂꯩꯉꯥꯛ ꯑꯗꯨꯕꯨ マꯂꯦꯝ ꯄꯨꯝꯕꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯁꯨꯞꯅꯝ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯅ ꯃꯤꯡꯒꯧꯅꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯁꯛꯇꯤ ꯍꯥꯏꯕꯕꯨ ꯃꯤꯈꯜ ꯅꯨꯃꯤꯠꯇ ꯚꯣꯠ ꯊꯥꯗꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯉꯁꯤꯃꯛ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯆꯠꯅꯔꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯆꯠꯅ ꯄꯊꯥꯞ ꯑꯃꯁꯨꯡ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯗꯒꯤ ꯃꯤ ꯚꯥꯏꯔꯁ ꯂꯦꯞꯇꯅ ꯊꯣꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯒ ꯆꯥꯎꯈꯠꯇꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯇꯨꯗ ꯆꯠꯅꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯂꯩꯕꯥꯛꯇꯨꯗ ꯆꯠꯅꯔꯤꯕ ꯃꯤꯌꯥꯝꯗꯨꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨꯅꯤ꯫ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯍꯣꯕ ꯂꯩꯕꯗꯒꯤꯅꯤ ꯈꯨꯟꯅꯥꯏ ꯑꯃꯗ ꯃꯤ ꯚꯥꯏꯔꯁ ꯃꯌꯥꯝ ꯀꯣꯏꯄꯥꯏ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤ꯫ ꯏꯀꯣꯅꯣꯃꯤꯛ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯗꯨꯅ ꯍꯥꯟꯅꯒꯤꯗꯨ ꯑꯗꯨꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯤꯡꯊꯤꯖꯅ ꯊꯝꯂꯒ ꯂꯩꯉꯥꯛ ꯆꯧꯀ꯭ꯔꯤꯗ ꯎꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯁꯥꯟꯅꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯑꯅꯧꯕ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯔꯤꯛꯁꯣ ꯊꯧꯔꯤꯕ ꯂꯥꯏꯔꯕꯗꯨ ꯑꯗꯨꯝ ꯃꯄꯨꯟꯁꯤꯒꯤ ꯔꯤꯛꯁꯣ ꯊꯧꯔꯒ ꯆꯠꯈꯤꯅꯤ꯫ ꯐꯨꯠꯄꯥꯠꯇ ꯈꯣꯡꯎꯞ ꯐꯣꯠꯂꯤꯕ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯃꯄꯨꯟꯁꯤꯒꯤ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯋꯥꯊꯤ ꯆꯥꯔꯒ ꯍꯤꯡꯒꯅꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯇꯥꯛꯅꯕ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯄꯪꯕ ꯃꯇꯨ ꯁꯣꯟꯕ ꯂꯥꯏꯔꯕ ꯃꯤꯗꯤ ꯌꯥꯎꯗꯦ꯫ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯩꯔꯕ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯅꯔꯦꯕꯜ ꯑꯃꯗꯤ ꯔꯦꯁꯄꯦꯛꯇꯦꯠ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯊꯦꯡꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤ꯫ ꯉꯥꯅꯨ ꯌꯦꯟ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯜ ꯍꯨꯔꯥꯜꯂꯨꯕꯒꯤ ꯀꯦꯁꯇꯤ ꯅꯠꯇ꯭ꯔꯦ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕꯁꯤ꯫ ꯀ꯭ꯔꯣꯔ ꯍꯨꯔꯥꯜꯂꯨꯕꯒꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯀꯦꯁ ꯉꯥꯛꯇꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯅꯔꯦꯕꯜꯁꯤꯡꯅ ꯃꯥꯌꯣꯛꯅꯕꯤꯔꯤꯕꯁꯤ꯫ ꯐꯖꯈ꯭ꯔꯕ ꯀꯦꯁ ꯑꯌꯥꯝꯕ CBIꯅ ꯄꯥꯏꯕꯤꯔꯤ꯫ ꯌꯥꯝꯅ ꯐꯖꯅ ꯊꯤꯒꯠꯄꯤꯔꯤ ꯍꯥꯏꯕꯁꯨ ꯇꯥꯖꯩ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯈꯤꯕꯒꯤ ꯄꯥꯎꯗꯤ ꯏꯇꯥ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯉꯥꯛꯀꯤ ꯇꯥꯏ ꯄꯨꯟꯕ ꯔꯦꯁꯄꯦꯛꯇꯦꯠ ꯀꯦꯔꯥꯅꯤ IAS ꯑꯣꯐꯤꯁꯔ ꯑꯣꯏꯔꯝꯕ ꯑꯃ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯗꯤ ꯃꯔꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯀꯦꯁ ꯑꯃ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯕ ꯀꯦꯁ ꯃꯌꯥꯝ ꯑꯃꯅꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯍꯣꯏꯒꯤ ꯃꯊꯛꯇ ꯅꯜꯂꯒ ꯂꯩꯔꯤꯕꯁꯤ꯫ ꯃꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯚꯥꯞ ꯇꯥꯗꯕꯒꯤꯅꯤ ꯍꯥꯏꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯂꯦꯛꯁꯟꯗ ꯃꯤꯌꯥꯝꯅ ꯄꯩꯁꯥ ꯂꯧꯔꯨꯕꯒꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯝꯕꯤ ꯈꯔ ꯀꯣꯏꯂꯥꯁ ꯊꯥꯕ, ड्रेन खरा सेम्बा, थोंग अमदि बिल्डिंग खरा सागतपा मसी खक्तनबु डेवलपमेंट कौबदि लाली। असिगुम्बा थबक असिदि ममित उद्रबा नत्रगा मना ताद्रबा अमना MLA नत्रगा मिनिस्टर ओइरसु अदुम तौगदबा अमदि तौबा ngamba थबकनि। मई ngana थालिबा पाक चाउना कोइलास थारिबा लंबीगी नाकंदा खुंदारिबा हाइबदि बन अमुक तौबदा चरा हेलिबा लाइरबा मियोइसिंग अदुगी सोल्यूशन अदुनी ख्वाइदगी मरुदी मखोइगी हिंगबगी फिबम फगतहनबा अमसुंग मखोइबु मिमानना चाखोटहनबदुनी असेंगबा डेवलपमेंट कौबा यारिबसि। हंदक पांगथोकदौरिबा मरकि मिखल असिदा भाइरस मयाम अमना योमसिल्लगा इलेक्शन कैंपेन मनुंगदा मिचम मियामबु ngaihakhtang pangthanaba yai tharaga सुम्बिगदौरी। तसेंगनमक लेंगाकना ngasi फावबदा पाइखतपिरक्लिबा थबकसिंग असि मीना किनरबा थबक ngakतनी लाइगुम्बनी याम इचंग थौवी।
ꯑꯁꯨꯝꯅ ꯊꯧꯅꯥ ꯐꯔꯕ ꯁꯛꯇꯤ ꯀꯥꯄꯨꯔ, ꯀꯗꯔ ꯈꯥꯟ, ꯑꯃꯔꯤꯁ ꯄꯨꯔꯤ, ꯀꯔꯟ ꯀꯥꯄꯨꯔ ꯑꯃꯗꯤ ꯁꯛꯇꯤꯃꯥꯟꯒꯨꯝꯕ ꯀꯌꯥꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤꯗ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ, ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯥꯙꯨ ꯑꯃ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯪꯁꯤꯜꯂꯨꯕꯗ ꯍꯥꯟꯅꯗꯒꯤ ꯁꯦꯟꯆꯨꯔꯤ ꯀꯌꯥ ꯆꯪꯅ ꯁꯥꯟꯅꯖꯔꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯚꯥꯔꯠꯇ ꯖꯨꯒꯤꯟꯗꯔ ꯁꯤꯡꯅ CBIꯒꯤ ꯆꯤꯐ ꯑꯣꯏꯔꯤꯉꯩꯗ ꯕꯤꯍꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯥꯂꯨ ꯄ꯭ꯔꯁꯥꯗ ꯌꯥꯗꯕ ꯑꯃꯁꯨꯡ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯤ ꯖꯌꯂꯂꯤꯊꯥꯕꯨ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯁ꯭ꯀꯦꯟꯗꯜꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯠꯂꯨꯕꯒꯤꯗꯃꯛ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯖꯨꯒꯤꯟꯗꯔꯕꯨ CBIꯒꯤ ꯑꯣꯐꯤꯁꯇꯒꯤ ꯂꯧꯊꯣꯛꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯦꯁ ꯄꯥꯜꯂꯝꯕ ꯑꯣꯅꯔꯦꯕꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯚꯣꯠ ꯀꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ, ꯃꯄꯨꯟꯁꯤꯒꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯔꯛꯇꯕ, ꯑꯔꯥꯟꯕ ꯃꯤꯅꯝꯕ ꯇꯧꯖꯔꯛꯇꯕ, ꯃꯤꯌꯥꯝꯒꯤꯗ ꯈꯟꯖꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯦꯞꯇꯅ ꯊꯣꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯀꯔꯤꯁꯨ ꯄꯨꯔꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯥꯜ ꯂꯩꯕꯗꯒꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯕꯨ ꯚꯣꯠ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯌꯥꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯗ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯕꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅꯒꯨꯝ ꯏꯃꯥꯟꯗ ꯃꯥꯟꯅꯒꯅꯤ, ꯑꯍꯣꯡꯕ ꯊꯣꯏꯅ ꯄꯨꯔꯛꯂꯣꯏ꯫